ꯀꯨꯟꯖꯣ ꯑꯗꯨꯅ ꯐꯝꯂꯗꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯃꯣꯂꯩ ꯑꯗꯨꯅ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯅꯨꯡꯁꯤ ꯂꯥꯡꯗ ꯇꯥꯔꯕ ꯀꯨꯟꯖꯣ ꯑꯣ ꯆꯍꯤ ꯃꯇꯥꯡꯗꯨꯒꯅꯦ ꯏꯁꯩꯗꯣ ꯄꯛꯇꯔꯦ ꯅꯨꯃꯤꯠꯇ ꯃꯆꯥ ꯎꯔꯀꯥꯟꯗ ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯒ ꯉꯪꯂꯗꯅ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯏꯁꯩꯗꯣ ꯁꯛꯂꯤꯕꯅꯣꯅꯦ ꯇꯥꯃꯣꯒꯤꯗꯨꯕꯨ? ꯑꯣ ꯍꯔꯤꯅꯥꯝ ꯁꯣꯟꯕꯤꯌꯨ ꯍꯔꯤꯅꯥꯝ, ꯏꯁꯣꯔꯒꯤꯅꯦ ꯈꯨꯌꯥꯗ ꯆꯪꯈꯤꯅꯕꯒꯤꯅꯦ ꯍꯔꯤꯅꯥꯝ ꯁꯣꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯏꯁꯩꯗꯣ ꯄꯛꯇ꯭ꯔꯦ ꯇꯥꯃꯣꯗ ꯈꯪꯉꯕ꯭ꯔꯣ? ꯀꯩꯅꯣꯗ ꯇꯥꯃꯣꯂꯩ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯂꯣꯏꯔꯦꯍꯦ, ꯏꯁꯩꯒꯤ ꯁꯨꯔꯒ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯈ꯭ꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯁꯩꯒꯤ ꯁꯨꯔ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯒ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯉꯪꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯇꯃꯣꯂꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯑꯅꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯃꯣꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯒ ꯏꯕꯥꯏꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ? ꯑꯩ ꯅꯅꯥꯎ ꯇꯣꯝꯕꯤ ꯀꯣꯏꯖꯔꯛꯏꯌꯦ, ꯇꯥꯔꯤꯕꯔꯣ? ꯆꯠꯊꯣꯛꯎꯁꯦ ꯏꯕꯥꯏ, ꯐꯝꯒꯦ꯫ ꯃꯤ ꯂꯥꯛꯑꯦ ꯀꯥꯏꯅ ꯐꯝꯃꯨꯒ ꯍꯥꯏꯗꯤꯅꯦ, ꯎꯪꯅꯕꯨ ꯂꯩꯅꯤ, ꯀꯔꯤ ꯏꯕꯥꯏꯅꯣ ꯁꯤꯕꯣ? ꯆꯠꯊꯣꯛꯎꯁꯦ, ꯈꯔ ꯐꯝꯒꯦ꯫ ꯀꯩꯅꯣ ꯇꯣꯝꯕꯤ, ꯂꯥꯛꯀꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯅꯪꯕꯨ, ꯐꯣꯟꯒꯗꯣ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯍꯣꯏꯅꯦ, ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯆꯦꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯇꯣꯝꯕꯤ ꯅꯪꯕꯨ? ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯗꯤ ꯐꯣꯟꯗꯣ ꯇꯧꯔꯛꯀꯅꯤ꯫ ꯀꯔꯤꯅꯣ, ꯑꯩ ꯂꯥꯛꯄꯒꯤꯕꯨ ꯅꯣꯏꯗꯤ ꯍꯦꯛꯇ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯩ ꯃꯊꯧ ꯇꯥꯕ꯭ꯔꯥꯅꯦ? ꯑꯩꯗꯤꯅꯦ ꯂꯥꯛꯅꯤꯡꯉꯗꯤ ꯍꯦꯛꯇ ꯂꯥꯛꯇꯣꯔꯤꯃꯤ, ꯐꯣꯟꯒꯗꯣ ꯇꯧꯔꯛꯇ꯭ꯔꯁꯨꯅꯦ ꯂꯥꯛꯄꯨ ꯂꯥꯛꯅꯤꯡꯉꯗꯤ ꯍꯦꯛꯇ ꯈꯣꯡ ꯊꯣꯛꯅꯅꯦ ꯂꯥꯛꯇꯣꯔꯤꯃꯤ꯫ ꯀꯩꯅꯣ, ꯏꯆꯦ ꯏꯕꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯍꯥꯟꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥꯅꯦ? ꯅꯠꯇ꯭ꯔꯦꯅꯦ ꯏꯕꯥꯏ꯫ ꯇꯣꯝꯕꯤ, ꯑꯩꯅꯦ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ, ꯅꯕꯥꯏ ꯅꯣꯕꯥꯏꯅꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ꯫ ꯏꯕꯥꯏꯒꯤ ꯆꯥꯗꯣ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯣꯏꯒꯦꯔꯥ, ꯑꯩꯒꯤꯗꯤꯅꯦ ꯅꯪ ꯅꯪ ꯂꯥꯎꯅ ꯁꯪꯒꯣꯝꯒꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒ ꯆꯥ ꯃꯅꯥꯒꯗꯣ ꯈꯔ ꯀꯨꯡꯅ ꯍꯥꯞꯄꯒ ꯂꯣꯜꯂꯧꯀꯣ ꯏꯆꯦ꯫ ꯂꯣꯏꯔꯦꯍꯦ, ꯋꯥꯔꯤꯒꯗꯤ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯃꯟꯊꯣꯛꯅ ꯊꯋꯥꯏ ꯆꯥꯛꯈ꯭ꯔꯦꯗ ꯇꯥꯕꯗ꯫ ꯇꯣꯝꯕꯤ, ꯅꯪ ꯂꯥꯛꯀꯅꯤ ꯈꯪꯂꯕꯗꯤ ꯐꯤꯔꯣꯜꯗꯣ ꯈꯔ ꯄꯨꯔꯧ ꯌꯥꯗ꯭ꯔꯣ ꯌꯣꯟꯅꯕꯒꯤꯗꯣ? ꯀꯔꯤ ꯀꯔꯤ ꯐꯖ ꯐꯖꯕ ꯑꯅꯧꯕ ꯊꯣꯛꯄ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯄꯨꯔꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯀꯔꯤ ꯀꯥꯟꯅꯕ? ꯑꯜꯃꯥꯔꯤꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯅ ꯂꯩꯗꯣ, ꯗꯣ ꯍꯥꯟꯅ ꯁꯦꯠꯈꯣꯅꯦ, ꯑꯗꯨꯒ ꯀꯣꯟꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯩꯌꯨ꯫ ꯀꯔꯤ ꯀꯥꯟꯅꯕ ꯇꯤꯡꯈꯠꯇꯅ ꯂꯩꯁꯜꯂꯒ ꯄꯩꯁꯥ ꯇꯤꯡꯅꯕ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯃꯣꯂꯩ ꯅꯪꯁꯦ꯫ ꯐꯤꯔꯣꯜꯕꯨ ꯆꯠꯅꯕꯤ ꯐꯤꯔꯣꯜꯗꯣ ꯁꯦꯠꯇꯅ ꯍꯥꯟꯅꯒꯤ ꯆꯠꯅꯗ꯭ꯔꯕ ꯑꯃꯟꯕ ꯐꯤꯔꯣꯜꯗꯣ ꯁꯦꯠꯂꯒ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯇꯥꯅ ꯂꯩꯖꯁꯅꯨ ꯑꯜꯃꯥꯔꯤꯗꯨꯒ꯫ ꯑꯅꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯦ, ꯃꯇꯥꯡ ꯆꯥꯗꯅ ꯄꯩꯁꯥꯒꯁꯨ ꯂꯤꯛꯁꯜꯂꯗꯅ꯫ ꯑꯁ ꯅꯕꯥꯏꯒꯤꯅꯦ ꯃꯋꯥꯒ ꯂꯧꯔꯨꯅꯨꯁꯦ, ꯅꯪꯅꯦ ꯐꯤꯔꯣꯜꯁꯤꯡꯗꯣ ꯄꯨꯔꯛꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯦ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯤꯡꯗꯣ ꯑꯝꯇꯪ ꯌꯦꯡꯅꯤꯡꯉꯦꯕ, ꯂꯥꯛꯑꯣ ꯔꯨꯝꯗꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯁꯦꯕ, ꯂꯥꯛꯑꯣꯕ꯫ ꯍꯣꯏꯌꯦ, ꯌꯥꯎꯔꯩꯌꯦ ꯏꯆꯦ ꯇꯝꯃꯣ, ꯑꯩꯅꯕꯨ ꯑꯩꯒꯤ ꯀꯥꯟꯅꯕ ꯌꯥꯎꯗꯅ ꯍꯦꯛꯇ ꯂꯥꯛꯀꯗ꯭ꯔꯅꯦ? ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯔꯁꯤ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯑꯗꯨꯅ ꯇꯃꯣꯂꯩ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯤꯔꯣꯜ ꯑꯗꯨ ꯈꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡ ꯇꯃꯣꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯅꯪꯁꯨ ꯍꯤꯞꯂꯨꯅꯕ ꯇꯧꯔꯣꯗꯅ, ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯋꯥꯔꯝꯃꯅꯤ ꯅꯪꯗꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯑꯁꯣꯝꯒꯤ ꯔꯨꯝꯗꯣ ꯑꯗꯨꯒ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯉꯁꯤꯇꯪꯈꯛ ꯂꯥꯛꯄꯁꯤꯗ ꯑꯩꯒꯅꯦ ꯏꯆꯦ ꯇꯝꯃꯣꯒ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯨꯅꯒꯗꯕ, ꯆꯠꯂꯣ ꯏꯕꯥ꯫ ꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨ ꯑꯇꯣꯞꯄ ꯔꯨꯝꯗ ꯇꯨꯝꯂꯨꯅꯕ ꯍꯥꯏꯕꯗꯨꯒ ꯃꯕꯥꯏ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯗꯕꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯃꯁꯤꯒꯤ ꯇꯣꯝꯕꯤ ꯑꯁꯤꯅ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯚꯥꯞ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯅꯣꯡꯖꯥꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯇꯤꯚꯤꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯗꯨꯅ ꯌꯦꯡꯈꯤꯒꯦ, ꯇꯨꯝꯕꯒ ꯌꯥꯗꯕꯅꯦ, ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ꯫
ꯀꯨꯟꯖꯣ ꯑꯗꯨ ꯇꯥꯃꯣꯂꯩ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒ ꯂꯥꯡꯕꯗꯨꯒ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯒꯤ ꯔꯨꯝ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣ ꯏꯕꯥꯏ, ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ, ꯇꯤꯚꯤꯗꯣꯅꯦ ꯈꯔ ꯂꯩꯊꯕꯤꯌꯣ, ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ, ꯀꯔꯤꯗꯕꯨ ꯇꯤꯚꯤ ꯌꯦꯡꯅꯤꯡꯉꯤꯅꯣ ꯈꯪꯗꯦ, ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯇꯤꯚꯤꯒꯤ ꯚꯣꯜꯌꯨꯝꯗꯣ ꯈꯔ ꯂꯩꯊꯕꯤꯌꯣ꯫ ꯂꯣꯏꯔꯦꯍꯦ, ꯁꯣꯝꯗ ꯃꯈꯣꯏꯅꯤꯅ ꯂꯥꯡꯕꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯈꯥꯡꯉꯤ, ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯒꯤ ꯇꯤꯚꯤ ꯃꯈꯣꯟ ꯈꯔ ꯂꯩꯊꯧ ꯀꯥꯏꯅ꯫ ꯑꯣꯟꯊꯣꯛꯅ ꯁꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯇꯥꯃꯣꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤꯉꯩꯗ ꯚꯣꯜꯌꯨꯝ ꯑꯗꯨ ꯈꯔ ꯂꯩꯊꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯃꯕꯥꯏ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯝꯃꯤ꯫ ꯃꯁꯤꯗꯤꯅꯦ ꯇꯤꯚꯤꯁꯦ ꯀꯣꯛ ꯃꯨꯊꯠꯂꯒꯅꯦ ꯇꯨꯃꯤꯟꯅ ꯍꯦꯛ ꯇꯨꯝꯖꯔꯒꯦ ꯏꯕꯦꯝꯃ, ꯀꯥꯟꯅꯄꯣꯠꯇꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯔꯥꯏꯕꯛꯅꯤꯍꯦ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ, ꯑꯩꯒꯤ ꯆꯥꯗꯤ ꯀꯗꯥꯏ? ꯀꯔꯤꯅꯣ ꯅꯪ ꯅꯊꯟꯇꯒꯤ ꯆꯥ ꯄꯨꯊꯣꯔꯒ ꯊꯣꯔꯛꯏꯗꯨꯕꯨ? ꯑꯩꯒꯤꯁꯨ ꯆꯥꯗꯤ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯑꯁ, ꯏꯕꯥꯏꯒꯤ ꯆꯥꯗꯨꯗꯤꯅꯦ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ ꯏꯕꯥꯏ, ꯑꯩꯁꯨꯅꯦ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯠꯂꯒꯅꯦ ꯆꯥꯁꯦ ꯄꯨꯔꯒ ꯁꯤꯒ ꯊꯛꯏꯁꯤꯅꯤ, ꯏꯕꯥꯏꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯆꯥꯗꯣ ꯂꯧꯔꯣ ꯀꯩꯅꯣ꯫ ꯅꯣꯏ ꯅꯤꯄꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯅꯅꯦ ꯁꯦꯕꯥ ꯇꯧꯔꯤꯉꯩꯒꯤ ꯍꯔꯥꯎꯕꯗꯣ ꯇꯣꯛꯑꯣ ꯏꯕꯥꯏ, ꯃꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ, ꯆꯠꯂꯒꯅꯦ ꯆꯥꯗꯣ ꯂꯧꯔꯣ ꯆꯠꯂꯣ, ꯏꯆꯦꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃꯅꯤ ꯁꯨꯍꯧꯔꯤꯕꯗꯣ, ꯏꯕꯥꯏꯅꯅꯦ ꯆꯥꯗꯨꯃ ꯂꯧꯕꯤꯈꯤꯕꯗ ꯏꯆꯦꯗꯣ ꯊꯕꯛ ꯃꯌꯥꯝ ꯑꯃꯅꯤ ꯀꯣꯝꯒꯗꯧꯔꯤꯕꯗꯣ, ꯆꯠꯂꯣ ꯆꯥꯗꯣ ꯂꯧꯔꯣ ꯆꯠꯂꯣ, ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ꯫ ꯀꯔꯤ ꯖꯥꯠꯀꯤ ꯅꯨꯄꯤꯅꯣ? ꯅꯤꯄꯥꯔ ꯅꯤꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤꯌꯦ꯫ ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯔꯤ ꯅꯨꯃꯤꯠ ꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯅꯪ? ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯁꯤꯒ ꯂꯩꯔꯛꯏꯁꯦ, ꯌꯨꯝꯗ ꯅꯪꯒꯤ ꯅꯤꯄꯥꯗꯨꯅ ꯅꯪꯕꯨ ꯁꯥꯎꯔꯝꯃꯣꯏꯗ꯭ꯔꯅꯤ? ꯏꯕꯥꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯗꯕꯒ ꯃꯥꯜꯂꯤꯀꯣ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤ ꯀꯥꯏꯅ, ꯏꯕꯥꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯁꯤꯅꯃꯅꯦ ꯐꯠꯇꯕ ꯍꯦꯛꯇ ꯈꯟꯖꯤꯜꯂꯤꯗ ꯇꯣꯝꯕꯤ, ꯑꯩꯗꯤꯅꯦ ꯏꯆꯝ ꯆꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯔꯤꯒꯦꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ, ꯅꯪꯒꯤ ꯅꯤꯄꯥꯗꯨꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯗꯣ ꯁꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ, ꯅꯪꯅ ꯂꯩꯕꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣꯅꯦ? ꯑꯩꯗꯤ ꯂꯤꯛꯄꯨ ꯂꯤꯛꯃꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ, ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯊꯒꯣ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ꯫ ꯍꯣꯏꯗ, ꯏꯕꯥꯏꯅꯕꯨ ꯍꯥꯏꯔꯕꯗꯤ ꯈꯔꯒ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯊꯔꯒ ꯂꯣꯏꯔꯦꯗꯅ, ꯌꯨꯝꯒꯤ ꯊꯣꯛꯄ ꯂꯥꯛꯆꯅꯤ ꯃꯔꯥꯏꯅ, ꯅꯠꯇ꯭ꯔꯣ? ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯃꯔꯥꯏꯅ ꯂꯩꯖꯔꯝꯒꯅꯤ꯫ ꯊꯣꯛꯄꯅꯤꯗ, ꯀꯗꯥꯏꯗꯒꯤ ꯍꯦꯟꯖꯟꯅꯩ ꯍꯥꯏꯔꯒ ꯁꯥꯡꯅ ꯑꯃꯨꯛ ꯂꯩꯊꯈꯤꯗꯧꯔꯤꯅꯦ ꯇꯣꯝꯕꯤꯁꯤ, ꯑꯣꯟꯊꯣꯛꯄꯅꯤꯌꯦ, ꯀꯗꯥꯏꯗꯒꯤ ꯆꯤꯟꯁꯤ ꯍꯦꯟꯖꯟꯗꯅ ꯀꯩ ꯏꯟꯖꯥꯡ ꯉꯥꯡꯉꯨꯗꯅ꯫ ꯊꯣꯡꯗꯣꯏꯅꯣ ꯇꯥꯃꯣꯂꯩ? ꯑꯁ, ꯉꯔꯥꯡ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ ꯍꯋꯥꯏꯆꯥꯔꯗꯣ ꯑꯗꯨꯒ ꯈꯥꯃꯦꯟꯗꯨꯒ ꯐꯖꯅ ꯊꯣꯡꯉꯨꯏ, ꯃꯣꯔꯣꯛ ꯁꯥꯅ ꯍꯥꯎꯅ, ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯋꯥꯏꯆꯥꯔ ꯊꯣꯡꯕꯒꯗꯣ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯇꯥꯃꯣꯂꯩꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯠꯂꯣ ꯏꯕꯥꯏ, ꯕꯖꯥꯔ ꯆꯠꯂꯒꯅꯦ ꯕꯖꯥꯔꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩ ꯆꯠꯂꯣ, ꯑꯗꯨ ꯑꯣꯏꯅꯅꯦ ꯊꯣꯡꯉꯒ ꯆꯥꯁꯤ, ꯀꯔꯤ ꯀꯥꯟꯅꯕ ꯍꯥꯏꯅ ꯃꯅꯝ ꯅꯝꯊꯤꯅꯕ ꯀꯩꯗꯧꯕꯒꯤ ꯆꯥꯅꯤꯡꯉꯤꯅꯣ ꯈꯪꯗꯦ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡꯁꯦ ꯑꯣꯏꯅ ꯊꯣꯡꯕꯤꯔꯁꯤ, ꯃꯥ ꯍꯥꯟꯅꯗꯒꯤ ꯍꯋꯥꯏꯆꯥꯔꯁꯤ ꯆꯥꯗꯕꯅꯦꯕ, ꯍꯩꯅꯗꯕꯅꯦꯕ, ꯇꯥꯃꯣꯒꯤ ꯍꯤꯟꯖꯥꯡꯗꯣ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯣꯏꯅ ꯊꯣꯡꯉꯁꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯊꯣꯡꯕꯤꯔꯁꯤꯕ, ꯆꯠꯂꯣ ꯇꯥꯃꯣ, ꯕꯖꯥꯔ ꯆꯠꯇꯨꯅ ꯉꯥꯗꯣ ꯈꯔ ꯂꯩꯔꯨꯔꯣ ꯆꯠꯂꯣ꯫ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯦ ꯌꯥꯡꯅ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗꯦ ꯃꯁꯦ, ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯑꯩ ꯇꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ, ꯑꯩ ꯈꯣꯏꯗꯧ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯦ ꯌꯥꯡꯅ ꯃꯌꯨꯝꯗ ꯊꯥꯈꯤꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯇꯧꯗ ꯌꯥꯗ꯭ꯔꯦ, ꯃꯁꯥꯅꯗꯤ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯦ ꯈꯟꯗ꯭ꯔꯦ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯇꯣꯝꯕꯤꯁꯦ ꯌꯥꯡꯅ ꯃꯌꯨꯝꯗ ꯑꯩ ꯍꯜꯍꯟꯈꯤꯗꯕ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡ ꯐꯥꯎꯕ ꯆꯥꯕ ꯐꯪꯉꯣꯏꯗꯣꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯨꯟꯖꯣ ꯑꯗꯨꯅ ꯇꯣꯝꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯌꯥꯡꯅ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯣ, ꯑꯩ ꯇꯥꯗꯣꯔ ꯀꯨꯟꯖꯣꯅꯤꯅꯦ, ꯀꯨꯏꯔꯦꯗ ꯏꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯣꯝꯕꯤꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯇꯧꯔꯛꯏ ꯃꯤꯗ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯪꯕꯨ? ꯅꯨꯡꯉꯥꯏꯔꯤꯕꯅꯤ? ꯇꯣꯝꯕꯤ ꯍꯥꯏꯔꯦ ꯁꯤꯒ ꯂꯩꯔꯕꯅꯤꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯗꯨꯅ ꯀꯅꯥꯅ ꯊꯣꯡꯉꯒ ꯆꯥꯔꯤꯒꯦ ꯅꯪꯕꯨ? ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯣ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯃꯇꯥꯡ ꯃꯇꯥꯡꯗ ꯄꯨꯖꯥꯔꯤꯁꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ?
ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯤꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦꯗ. ꯉꯥꯏꯍꯥꯛ ꯁꯤꯗ ꯂꯩꯔꯝꯒꯅꯤ, ꯉꯥꯏꯍꯥꯛ ꯃꯃꯥꯟꯅꯕꯤꯒꯗ ꯎꯅ ꯆꯠꯈꯤꯅꯤ, ꯉꯥꯏꯍꯥꯛ ꯕꯖꯥꯔ ꯆꯠꯂꯤꯃꯤꯅꯦ ꯐꯨꯠ ꯍꯦꯛ ꯆꯠꯈꯤꯅꯤ. ꯃꯦꯟ ꯇꯥꯅ ꯌꯨꯝꯁꯤꯒ ꯉꯥꯏꯍꯥꯛꯄꯨ ꯂꯩꯕ ꯅꯠꯇꯦꯅꯦ. ꯍꯣꯏ 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 ꯑꯩꯈꯣꯏ ꯇꯣꯝꯕꯤꯅꯤꯗꯅ. ꯐꯔꯦ ꯐꯔꯦ. ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ. ꯊꯝꯃꯦ ꯊꯝꯃꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅꯤꯗ ꯇꯣꯝꯕꯤ ꯅꯪ. ꯑꯩ ꯈꯃꯜ ꯆꯥꯎꯔꯦ ꯂꯩꯁꯤꯒ ꯅꯪꯒꯤ ꯅꯤꯄꯥꯗꯨꯅ ꯍꯦꯟꯅ ꯈꯃꯜ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯕꯅꯤꯅꯦ. ꯅꯨꯡꯉꯥꯏꯅꯤꯗ. ꯀꯔꯤꯅꯣ ꯇꯣꯝꯕꯤ? ꯀꯗꯥꯏ ꯆꯠꯀꯦꯅ ꯊꯣꯔꯛꯂꯤꯕꯅꯣ ꯅꯪꯕꯨ ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯂꯤꯕꯗꯨꯕꯨ? ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯕꯥꯏ, ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯕ. ꯌꯥꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦꯌꯦ. ꯀꯔꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯔꯕꯖꯥꯠꯅꯣ ꯈꯪꯗꯦ. ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯕꯅꯣ ꯈꯪꯗꯦꯌꯦ. ꯂꯥꯛꯇꯕ ꯌꯥꯗꯦꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯑꯗꯨꯅ ꯌꯨꯝꯗꯅꯦ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯏꯕꯥꯏ. ꯀꯔꯤꯅꯣꯗ ꯇꯣꯝꯕꯤ, ꯈꯔ ꯅꯤꯇꯒ ꯂꯩꯊꯒꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯡꯅ ꯍꯟꯒꯦꯅ ꯇꯧꯔꯤꯁꯤꯕꯨ? ꯈꯔ ꯅꯤꯇꯒ ꯂꯩꯊꯒꯣꯗ ꯅꯪꯕꯨ. ꯑꯁ ꯏꯕꯥꯏ, ꯍꯥꯏꯔꯤꯗꯨꯅ ꯄꯦꯜꯂꯦꯗ. ꯀꯣꯟꯅꯅꯦ ꯑꯃꯨꯛ ꯉꯝ ꯃꯇꯝꯗ ꯂꯥꯛꯀꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯒꯦ. ꯃꯥꯅꯅꯦ ꯌꯥꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯐꯣꯟ ꯌꯥꯝꯅ ꯇꯧꯔꯛꯑꯝꯃꯤ. ꯑꯃꯨꯛ ꯁꯥꯎꯈꯤꯗꯅ ꯇꯣꯛꯈ꯭ꯔꯅꯤ. ꯑꯩ ꯍꯜꯂꯒꯦꯀꯣ ꯏꯕꯥꯏ ꯌꯨꯝꯗ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ. ꯇꯣꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯅꯤꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ. ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒ ꯆꯠꯈꯤꯕꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯁꯪꯈ꯭ꯔꯦꯍꯦ ꯇꯣꯝꯕꯤ ꯌꯨꯝꯗꯒꯤ ꯍꯟꯈꯤꯕꯁꯦ. ꯁꯥꯟꯇꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯌꯨꯝꯁꯦ.